khallaba matamda iramdam Manipur asi kanba ngamgani haina Lok Sabha gi MP Dr. Angomcha Bimol Akoijamna phungdokre. Amade Kangpokpi district ke manong chanalaiba Karam Baifai ge Baifai na chingba Jairong United Front JUF na ngasi ayuk popi yan ba changlubada kuki khulai paiba singna nongmai kablakpadage nakalani gi marakta chawna khut thokna kre. Kurumjari ISCOM News ming tabili puna makpu khelda ariba mataramna okchare hujik paw sandok na pizare. State asda thokliba irang ase ngasi fawba chop chaba warushin ama lakpa ngamdriba ase asan ba mityang yengba ngamba political leader ama khallaba matamda iramdam Manipur kanba ngamgani haina Lok Sabha gi MP Dr. Angomcha Bimol Akoijamna haire wafam ase mamangi assembly election da Kumbi Assembly constituency da INC gi miref oikiba handaki lakadaba Tarahumdoi Suba Manipur Legislative Assembly election dasu Kumbi Kendrada Congress ki miref oinaba Sem Sariba Dr. Khangembam Ramesh ki oiba miyam amasung miyam gi mihut haiba wakalonda Central Election Committee Dr. KH Ramesh na sinduna Kumbi Leirak Achobada leiba ima Fawoibi Sanglen Kumbida Pangthokiba Wood label mifam aduda atoiba mitunglen gi warolda mahakna haikibani mahakna hai trahi ahum fazilakadawraba irang asida state asige miyam maru oina ikoina hanggadaba wahang khangdabana maram oiraga thokliba irang asi asum sangthaduna leire asigumba tanja asida su atopana khudong chaba loduna leire amade mikhal matamda Chakcha haizana bada thawai yauduna sagai natai chawba khanduna leirakpa amade thodokta laklaga sel tharaba khongbal tengba amangamba politician adu afaba oina khaliba makhai aikhoi hanagi fibam da duma khalaikigani loinana democracy da miyamna mapuni election numita miyamna apamba mihut khangadrabani ahongba purakpa yaroi haina su phongdokhe Amaromda Kumbi Kendragi Anoba Miref Oina Thokadawriba Dr. Khangembam Ramesh na haikibada Mahakna Angamba Thakta Honaduna Anoba Kumbi Kendra ama Oihannaba Honagani Miyamge Thazaba Manghaloi Miyamna Mahak Punung Sibiyomade Mahakna Soidana Miyamge Laman Singani Haiba Wafam Singh Phongdokhe Thauramada MPCC gi General Secretary Dr. Soraisam Manauton Thongju Kendragi Hanagi INC candidate Seram Niken Manipur Pradesh Youth Congress Committee gi former President Ningthozam Popilal Mangang amadi atai Luchingba Singsu akhanaba mitunglen sing oina saruk yakhi Jing the Popi Thaba Popi Yan Bachang Luba Jairong United Front JUF ke Lanmi Singda ngase yok pung taret ka minute nifurom taba matamda kuki khulai paiba singna nongmai kapsalak padage nakal aniki marakta akan mamungda khut thokna kri haide Paugili kunamagi matung inna thodok asingasi ayo Jairong United Front na chingba Jingda Popi Thaba athingba thamduna lakhiba adugi saruk ama oina ngasi ayu Kangpokpi district ke manung chanba Karam Baifai kuki singna tharamba popi yanthatnaba changluba matamda mafum aduda khulai matik chana paiduna leiramba kuki militant singna nongmai kapsalakpada nakalani gi marakta nongmai kapnake thodok aduda misimina asokapan yaukriba haibadude haujik fawbagi oinade chapchaba khangbangamdre BJP Manipur Pradesh ki hanagi President amade MLA Mainam Varot ngasi ayuk anganbada Karaki Nose Hospital da laikidre Mainam Varot na laikidabada hanagi Chief Minister Nongthombam Biren na awaba phongdorakle social media da thagalakpa warol amada Nongthombam Biren na hai mahakna laikidabada BJP khakki natana Manipur miyam gisu mangjaba amane legislature amadi miyamge miot ama oina democracy bu tretna thazaba amadi samas ase chaukhatnaba
चोकथब लेतना होनरंबा लुचिंगबा अमने महाकना लेखिदबदा महाके इमुंग मनुंगी अवाबदा सरुख यारी हाइना मखा ताखी अरोबदा मुरु पाउमन पिजरी आसान मियेंग पॉलिटिकल लीडर खल्लब मतमदा इरमदम मणिपुर असे कनब ngमगनी हाइना लोक सभा की MP डॉक्टर अंगोमचा बिमोल अकोइजमना फोंदोखरे कांगपोकपे डिस्ट्रिक्ट के मनुंग चन लैबा करामबाई फैगे चिंगना जैलारोंग यूनाइटेड फ्रंट ZUF नंगसे अयुक पोपी यानबा चंगुबदा कुकी खुलाई पाइब सिंगना नोंमै काबलकपदगे नाकल अनिगी मरक चाउन खुथोकनख्रे हौजिक फाउबा यूनिटी ISCOM न्यूज़ ने पिजब मणिपुरी पाउ मतंग अस्ता लुसिंजरे मेंग ताबिरे पुनमकपु अमखन्ना खुरुमजरे